Jiribam district maite hi madi mar forobani ki marakta pis ki khuyak pina ki ban Nonganbaga district asu ki lal pani da laiba maite gi yum mama kuki khulai paiba suina mai tharam bagi mathakta mongbung maite khul dasu nongmai amadi bom kaya kapsilaktuna Landarakhre hogosu ki matanda impact news ki Jiribam district correspondent ki khanba paudam ama aina hojik lairiba mafam ase Jiribam district ki lal pani da laiba lal pani bazar manaktani aduga khoi ngang numidang sona pung 8 lom tarakpa duaida Jiribam ki saijang village tagi khoi ki lal pani da laiba maitagi yum ama khoi kuki khulai paiba ni singnaba singna yum ama mai thabi gre amadi masik ikan kandana haiba saijang village thangba side tagi nongmai amadi bom round kya kapsal khari amadi haiba khoi yum mai thabi ki thodoga si yengnaba ni amadi masi yengsinaba changluba khoi ki khunja kaya changlu matamda khoi ki saijang thangba side tagi nongmai amadi bom round kya kapsal khari amadi masige yamna laibak thibadi khoi Jiribam ki lal pani part 2 da laiba Bengali Muslim ki yum amada saijang lom thangba side tagi kabakpa motar ki bom ama khoi ki lal pani part 2 da laiba khoi Bengali Muslim ki yum amada tasan ki amadi laibak phabadi hariba bom modu pakhar hodaba taragasu makhoi ki maikai digi hariba yung manung ki maikai digi hariba bom modu bu lauthok pinabagi damakta Jiribam district police ta matam chana pau pigrabasu district police ki personnel singna hariba bom modu lauthok piba lakte haiba tonga tonga pendaba kya makhoi yumbu amadi tonga tonga lal pani da laiba CSO sing khunja sing phongdur ngarang numidang ne pung 10:30 dagi ni 11 manung da ai yumda bom ga attack ama to halle ba kana khangde ai su khangde ba adu kaidogi hujigi kari haige bom gi attack to base noi akoi media na dum kaino to hre ba jengbani adu kana na tawre kana aina appeal to base sarkar da khangde kana na ai compensation pi doira khangde ba adu gum matung da amuka keno tawbiganu haina aina appeal tawri request tawri sarkar dasu hariba bom adu Jiribam ki 39 Assam rifle na laktuna hariba bom adu lakat pigre adu lagliba matang se lagliba wafam di yumbu singna hariba makhoi yumda bom taslaba matungda Jiribam district police ta pau pigasu Jiribam district police ki personnel sing madi official singna kai damak ta hariba bom adu laktuna haibadi adu da bom adu lofok pidrabon habasi leiba mafam asi leiba khunja sing madi yumbu sing yam sauba wahang amadi oiri adu matang se lagliba wafam di saliba tha sigi tang amada mar community amadi maitai community ani ge marakta Jiribam da hanagum shanti hanjilami damakta koi gi shanti gi wari saba horo matungda asigi ikan kadana ngarang khoi gi lal pai da lebam mai tagi yum ama khoi kuki khulai pa ni singnaba singna mai tharaba simakti yamna laibak thibagi thawdona amadi haiba khoi gi community ani gi makta shanti gi wari sanarba asida toanba community khara di masigi shanti gi wari si yaningda bagi cham yamna chawrba khudam amadi adumak leiri aduga hiram asigi matangda khoi gi toan ba khoi gi security personnel sing amadi lenga ki maikai duga ahen ba me ama changbadi adum mathau tari aduga asigo iroilana khoi gi moibung village amadi moibung kuki village amadi saijang asida leiba koi yum asing asi sauna yum samlo phadba mafam asidagi atara akam leitana maitagi yum singda numai kapsan ba buam kapsan bai thodo asi mafam asida hanagi ona security personnel sing leiribani adu haiba security personnel sing asina kai damak ta haiba mafam asidagi leiriba koi khulai paiba sing asi masi takthokpa ngamdibuna habasi yam chawba wahang amadi adumak oiri aduga asigi ikan kantana akoi hojik maksu haiba mafam asida leiriba maitai singna akoi gi kuki village tagi nomai amadi bom kya kaphalaka da haibegi yam chawba akoi gi mipaina ba amadi koi tharanda akoi gi yam aki ba masu adumak leiri aduga asigi iroilena koi laya ki maikai de kari ahen ba second thwang sing lakholaka de habu yengna ba tari impenu kitama mi ala paunjari ba hijam become Jiribam district